Tangkham awang laikai da leiba Senjam Tomba Koba Mioi Amagi Yumda Sakhang Dabasang and Nongmai Ron Manga Kapsilam de Heidi. Kurumjari, Am-Istv Pau Meeting Tabir Basingutaram na Okchari, Pau Sandona Pizari. Ngarang numidang pung tara mathoirom tabada Sagolmang Police Station na konba Tangkham awang laikai da leiba Senjam Tomba Koba chahi yangkai taruk suraba mioi amagi yumda sakhang dabasang na nongmai ron mga kapsilamde. Thodok aduda geta gi fauchilakpa nongmai maru na khamduna leiba car ama amang ata thokhalamle yumgi saruk khara su sokle hairi. Kanana karigi damak nongmai kapsilambano haiba khangba ngamdri thodok adugi matangda laikai gi maira paibi gi maikai dagi yaningdaba phongdokpaga loinena yumlakta nongmai kapsinduna aki akhang thokhan biganu haina appeal tawrakle. Tomba Harisdegi, Moy demand tanning the Konima Leragazu, Saksa Unaraga, Sega Maiga Sanaraga, Tobudo, Koi Madu Pami, Adunatabida, Lekaida, no make up Sandana, Bom Langzandana, some Ainaga Torga, Lekaida Matasanba, the Yumlok the Labanina, Mayapunamang, Ipai Tabaje, Akoimasi, Matunda Mona Tobiganu, Adu Loina Loinana, Akoyu, Silebaki, and Irang Patava Matamni, Lebakning Boyrambayai, Hazanaba Oyrambaya, Akoimadu Kangam Jadre, Haining Mokoning Maleragazu, Saksa Udabida, Lona. Fonda kaida ngangnaraga gyan ta da thabak chiba chiba tung tawiganu jana unaraga lepaki damakta oirgasu gyan ta tan unaraga mage apamba do bating pangna badudi adum tawida khoi kaisu kaijadi adum mafam an song khang deba samana nei lekai da laaga no mai kapsan da mi pai thabai hanba lekai awa ta hanba jidi matung da mun tawiganu Jiribam district asida leriba secondary school Anigi Manungda Ama Oriba Boro Bekra Higher Secondary School da Oza Singamadi Mahiroi Singi Mama Bapa Singa Loinana School Gi Hosik Leriba Fibam Gi Matang Amadi Mahiroi Singbu Hena Fahaning Bagi Matang da Mifam Pangtokre Mifam Aduda School Asi Class 6 Tagi Hauraga Class 12 Fauba Chaurakna Puna Mahiroi Chamanga Rom Leibe School Asi Manipur Gi Hosik Oriba Irang Asina Oza Sing Changba Yadana Leriba Amadi Changba Yaba Oza Sing Su Lepagi Mawong Asigi Matanga Loinana Principal Vice Principal Su Leitriba Aduga Oza Senior Amada School Gi in charge Puhanduna Leiriba Asagi Matang da Su Kupna Wa Kanaki School Development Management Committee ga yauna khana nainaraba matungda aroiba warep launaba mifamda yanakre haidi Retired IPS Daljit Singh Chowdhury bu National Sports University Imphal gi Vice Chancellor oina hape haina Under Secretary Government of India Arvind Mudgal tholakpa cherol amana phongdorakli appointment order issue tauba numitagi paraga chayol amagi manungda Daljit Singh Chowdhury na join taunabasu cherol asina phongdorakli huzigate mabrek amatang lauminasi 12 passed over students singna healthcare sector the career semining basingna Wild Forest Institute of Skill Development na no session 2026-27 gi oina Bachelor of Vocation in Hospital Management ki 3 years ki degree course ki damak form lobi bayaragani course asi 30% theory 70% reputed hospital singda industrial exposure pi dun design tawaba job oriented course amani akupa marol gi damak Chingmairong West amadi Thobal Okram the Lengsin Beru or contact 7085939785 matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Alda tamo Sige yung se next time din na check-in na laksilaga tamkabani ne Dada lang se Juhar habaga amta kidarbo. Asumna mayam na machalbo ngapshan lugum masigi yung masibu asuya ngan kokadatagi exit TMT na ngapseli exit TMT juhar habading ngakok na nabasemani zaman technology siya na bana concrete katok na tinaba matamda kapang amuk kena angle adli exit TMT strength is in the way honglagli ba punsigi lambi sida arai ba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatong makha tarakpa pauda
KNAB amadi PDF na faduna pukiba kamlangdagi Wanglida leiba Jingran Ningsen ngarang numidang tek ta kaidana thadorakle Olina Ningsen chahi nifu manga mapuroiba Lakishan Ningsen kauba kangpatagi nupi amadi ngarang faubada mari makhong khangdana leirakhi hairi Aroibada maroiba pawa mukana pizari Tangkham awang laikai da leiba Senjam tomba ko mioi amagi yumda sakhang daba singna nongmai round manga kapsilam de haire Hozik fabu na Am-Istv na pizza ba pau matang asda lo shindere mit eng tabi pumna mapo mukana